Channel sigi maikayda miyam na ngasi special content ama oina hoyelan pau oxy digi lokhosara kana miyam na thamjagi miyam loifok tamina sen su channel sigi maikayda miyam ngem pham thamjare duga miyam thamjagaduri content sigi maming sina sel gi damak Leisabina Atonbi Oiri heba mutum santi miyam special oni thamjaram ge malem gi oina imung ama haibislei imung ama da ahlaman isai mau issue kya na pun leminari imung amaga wari manade maramamadi leitaba yadabagum uri afaba fataba kyasu khaidokli miyoiba haibisida nupa nupi haina ani leiri imung ama semnaba wafamda sagai tinadaba nupa ama nupi ama luhongli atupa sagai amamamdagi punsinbanina kanano khangdabana ayam boiri nupana kari pamli nupina kari pamli haibisidi yum panminarabagi tungda khangli wakhal sanadi haiduna hek khainabasu yadi aina sugadi satnabina sugadi sugya yadabadi nati nupi nupa ani sida leiri makhoi ani na yanarabadi yai ani sigi marakta amana yadabada yenaba leiri nupina nupa khainabadi khara lai nupana nupi khainabadadi khara luri nupana khainabiba nupina khainabiba ani suri yumban minabagi khongchat khwaidigi awaba nuaitaba punsi haibaduni mama mapa ani wakhal sanaraktabada masa oibisingda asauwa maisa moiri wakal mapung phadriba angangsingdadi pungning phathaba ngamdabagi phataba onkibasu yauri angangsinggi khwaidigi khangba wabasi mama poktabina yokpasini masi lebak thiba thaudoni aigi wahangdi nupi oibina angang khudingmakpu masa makni khana nungsiba ngamdabasi karigino nupi de thamo yamna petpa minungsi chawba awababu kanbiba leigumbani haina hainaribani masigi ona tainabada mara leijadraba angang singbu aina pokpa nate haina thina tawiri sanglaba punsigi lambida thengna jarakpa ujarakpada Leisabina Atonbi oiba ayamba sitra leibo heli thamoisu sitra lei ayamana mama tona angang luna sana tawiba masingamde imung khudingi thongliba thawdok angakpana pikthali wari amada nupina manung matam sadana sikraba matungda masa ani thamamki leikidraba nupidugi manaw nupigi thokpani haina laki angang masa ani du yan luna toki nupiduna mayumda sana thaknaba sem saduna angang singidamak puraktuna pijaki yamna nungsibiki masi thupiduna hinglingaidadi nongmatasu leikidraba masigi yumda lakidi leikidaba masiduna nupi asi maming phawpa palamdi adubo angang nungsiba saraga toina laklabanina mataiduga khangnare nupiduna mataiduda leisile thamagi matungda angang singdubu thina tawa horakhi imungsi mase tana thugai bire angang anidu mani anina amamam yokre matai mana office quarter laikre angang singdi mapana lab yengli nupisina magi tungi lambi sana uribadi nupasigi thagi tolop asi khakta gi oiramki masidu hek sibuga masa anidu luna sana tawduna mataida lainana ba honarakibasi isam samba Leisabi dinati Khunaisida Leisabina Mayang officer singda Phamnaiba singda nupi Atonbi gi saktam langlibasibu karigino Leisabina Atonbi oininglibasigi nungi ohan to karino maibu phina khakkupa yadabani sakhalakani asumbadi tholakani adan madi tapna mutkigani lamdam sigi Leisabi singbu pamuzai nungsijai nupi leibada Atonbi oibidi migi masar yet pakawi Mayang IAS officer sing sidul cast na ayamani sakhottaba mida CL paibagi damak punsi kathokpa haunadi retired toraba matungda hondok piramba suidrabani nupa singi ngamok tahogani punsigi mamal yamani nupi singna Leisabi singna nupa pakra oirabasu nupi leibu oirabasu Atonbi hekto oiribasi CL khak pambi oiramli CL haibasi talaga phangmani Atonbi oibada nupi aphabasi Khunaisida di tana thokli aikhoini hingbada CL sangi hairabasu migi leijaramba imung amabu pumtoi toina thugairi CL gidamuk minungsi leitabadi phate imungi yum panbada CL yamna darkar oye dubu darkar oiba senphamdi ahenba ka hena pamlabadi punsi lambi aphabanati nupi nupa yumban minabada thauza leiba dharma kaidaba minungsi leibana aphaboigani yumban minabada nupasu aphaboiba nupisu aphabu oiba amasangi nupina asingba punamakpu usinba ngami oirabadi ingna sikna nungain hingba ngamli apangma nupi numitchupigi khonjel hauna nganglibi khonthok ayakpa phoklibi imungadu awaboina uri asingba miyoibana nungaina pali apangmana wani hingli nupasun Khunaisida yu ngaurana ayam boiri
नुपा यू ngawbana nupibu otpiri nupi otpa nupa di malemgi oina khwaidigi fataba nupani ngasi akoina hinglibasi mingondagi niragi hingli haibasi kaukthokli imungi nupa nupi anina party satuna yu thakminabadi langani sakhotpegi lamjel yawba ngamdraba apangbai khoina migi matau tamba yaba nati tungda hauraklibi sai su aphaba oirakloi angang singnai khoigi itau tamgani ngairi akhoi aphaba thabak toramsi tungi mirol fansi पोकमदना पोकप मियोइबनी अमनामगी मतेंग पांगसी सीद्रबदी लोइरबनी अमुक हलकनरोइ मालेमसिदा इसाइसु सुथांगना मथांगी मापोक ओइख्रबनी नुंगसीनसी अखोइ हिंगनिङैदा नुंगसीब याउद्रबा मापोकती पोकपगी कानब करिसु लेते इसाने साबु नुंगसीजबनीना अइना फत्ते हाब थबक तोक्सी फरे हाब थबक तौबना अखोइ पुनमपु सखोटमिनबा खुनाय अमा सेमंगमनी अैंगोंद लेबा अफब खरा मंगोंद लेबा मियोइबु खुदिंग लेबा अफब वखलोन कयाबु थाबु ओइना ओंथोक्सी अैगी वखलदी अवाव लेते लाइरबा अंगांगसिंबु सेंबीबा ngamba मसिना पामनी मियोइबा कौबा अैखोइगी मरक्ता अहलमना कैराक थाबिरंबा मसासिंगी पुंसीदी मसु थोकना हिंगली करिसु थांबिरंदबा सुफम नोंफम खंद्रबा सेंथोक लंबी लेत्रबदा अवाबदा अवाब ओइरी थाबक्ति सुजनिंगबा अदुगा lamjingbinaba leitraba naha oiriba nupa masa nupi masa kyagi punsibu lamjingbisi karisu khangjadraba ahalgi matam oiraklabi aina waraba lamdam sigi singtam kasin kya sinthungna hingliba naha kyagi senthok lambi lenkre sawrakna masing lising aniga sahungi mathaksu oiramgani khanjai thagi khusumman phangjakhrabada mama mapa oiriba kayana harawigi pina telephone na paudamnaki pungja dumaktada aigi thamoina kayada nungaijaki aikoigi pi haibasi ani thokli nungaibigi pi amana awabigi pi ama mama mapana masa singi khanbida tawpham khangdana hinglamba punsina mangphawna khibada nungai jaki awaba kokhraba imungama oikhre khanbada aina kayam nungai jakhiba mikupto minami sembisi naha singbo afobal maikaida pubisi taibang semba mapugi thawgal to haibisi lairaba waraba tola taraba kyabu mateng pangbana oiramli wakhalna hingba punsini awaba taraba nahasingbo afobal lambi takpisi panthungdonaba pusinbisi miyoi kyana aina yaningdaba wafam khara hairi madudi mi kya aina mateng pangbasida aigi kanaba kari phanglabagi haibu hangke hangli masi karigino wangja hangba mising yamliba lamdam moidi wafam asina maramoiduna mina mibu mateng pangnadri masai oizaba khaktana mang thaduna hingnari aina mi ama thamoi sengna sembibada mai pakpa numiki pungja duna thamoi sokna nungaibagi mahaw khangdraba mi masing yamli lanba sumba khangdre aigi wakhal desini mafam sana mi dugi imungdugi hingbagi sinthok lambi leikrabadi imungduga tinnabagi matam aingonda leitre haibasini awaba imung amaga wari sanaba phai wari saba matam sangi matamgi mamal yamna tangli miyamna hinglibu wahang ahakpu kari kanage tawbimal masak khangdabani ai kari haina khungani aigi wakhalga hausikangi mi wakhalga sanaba yamna wali awabagi mateng pangminaba yagadaba miyoi masing yamlaba matamda lamdam masi sakhot purapa ngamgani kathokpa ngamba mising yamna tangli aroibada misai sa khaidana sapmanaba nungsiba ngamba oisi aina mibu nungsiraba minasu aibu nungsigani lamdam sigi mama Atonbi na masa poktababu thina tawiba thadopio karisu khangzadaba ngang singda thamoidu nungaina loinabiyo wahai kya soikraba sungakpisi makhoi wakhal mapung phajadribani khandoksi makhoibu phananaba thamoi manungda sina konsinsi mama Atonbi na yum panminariba ipuroibadu angang singdugi hek poksab mapani kauthokbiwa aphabanati ipuroibadudi aigini masaduri nungsibu ngamloi haibidi imung adu kadi oigani khandabiyu nupi khudimak imani haibigi wanthok lensi amasum aibina wakhal lakpa aina tawjakhiba khradang ningsingjabani pabiriba singbu khurumjani haibang asigi sel gidamak Leisabina Atonbi Oiri mutum santi memli special content thamjaramge adu hawskuina di myam matang se lusinjarage na update ngaminasi